ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯦꯡ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯃꯥꯟꯅꯕ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯥꯟꯕ ꯀꯧꯕ ꯅꯤꯡꯊꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯆꯥꯟꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤ ꯇꯝꯊꯤꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯆꯥꯟꯕꯅ ꯌꯥꯝ ꯉꯟꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯟꯕ ꯅꯤꯡꯊꯧꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯄꯥꯝꯈꯤꯗꯦ꯫ ꯃꯥꯒꯤꯗꯤ ꯃꯅꯤꯡꯇꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯁꯤꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯀꯣꯅꯨꯡ ꯑꯁꯤꯒ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯟ ꯊꯥꯗꯣꯏꯒꯁꯦ ꯏꯅꯥꯎꯅꯨꯄꯥ ꯂꯣꯌꯥꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯏꯅꯥꯎꯅꯨꯄꯥ ꯂꯣꯌꯥꯒ ꯏꯆꯟ ꯊꯥꯗꯣꯏꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯆꯥꯟꯕꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯅꯥꯎꯅꯨꯄꯥ ꯂꯣꯌꯥꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯗꯤ ꯍꯔꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯂꯣꯌꯥ ꯑꯁꯤ ꯑꯆꯥꯟꯕꯒꯤ ꯃꯃꯥ ꯑꯇꯣꯟꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯆꯥꯟꯕꯒꯤ ꯃꯃꯥꯅ ꯑꯆꯥꯟꯕꯒ ꯊꯥꯗꯣꯏꯒꯁꯤ ꯆꯍꯤ ꯅꯧꯅ ꯊꯅꯝꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯃꯥꯇꯣꯜ ꯑꯃ ꯂꯧꯗꯨꯅ ꯑꯆꯥꯟꯕꯒ ꯃꯆꯟ ꯊꯥꯗꯣꯏꯒꯁꯤ ꯃꯃꯥ ꯑꯣꯏꯅ ꯁꯦꯟꯅꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯥ ꯂꯣꯌꯥ ꯑꯃꯨꯛ ꯄꯣꯛꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯇꯣꯟꯅ ꯑꯆꯥꯟꯕꯒ ꯊꯥꯗꯣꯏꯒꯁꯤ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯟꯕꯒ ꯊꯥꯗꯣꯏꯒꯅꯗꯤ ꯃꯃꯥꯇꯣꯟꯅ ꯐꯅ ꯊꯤꯅ ꯇꯧꯔꯕꯁꯨ ꯃꯃꯥ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯏꯃꯥ ꯏꯆꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞꯇꯣ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ꯫ ꯏꯃꯥꯒꯤ ꯂꯣꯌꯥ, ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯌꯥꯔꯗꯕꯅꯤꯅꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯒꯗꯣꯏꯅꯣ? ꯇꯥꯆꯧꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯆꯠꯇꯣꯏꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩ ꯏꯟꯊꯣꯛꯂꯒ ꯃꯥꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯈꯤꯗꯣꯏꯅꯤ꯫ ꯃꯗꯨꯗꯩ ꯏꯃꯥ ꯏꯆꯥ ꯅꯤꯡꯊꯧꯗꯒꯤ ꯃꯤꯅꯥꯏꯗ ꯑꯃꯨꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯄꯪꯉꯤꯗꯀꯣ ꯏꯃꯥꯒꯤ ꯂꯣꯌꯥ ꯅꯪꯁꯦ꯫ ꯅꯌꯥꯝꯕꯅ ꯍꯦꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯒ ꯏꯃꯥ ꯏꯆꯥꯒꯤ ꯀꯨꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯗ ꯅꯠꯇꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯕ ꯇꯧꯕ ꯂꯣꯏꯅ ꯍꯣꯏ ꯍꯣꯏꯅ ꯏꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯃꯥꯁꯦ ꯏꯆꯥꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯦ ꯍꯥꯏꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ, ꯅꯥꯀꯣꯡꯗꯣ ꯅꯛꯁꯤꯜꯂꯛꯎꯅꯦ꯫ ꯅꯌꯥꯝꯕꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯗꯅꯕ ꯑꯀꯟꯕ ꯂꯥꯟꯃꯤ ꯅꯦꯛꯇꯨꯅ ꯅꯌꯥꯝꯕꯁꯦ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯣꯍꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯊꯥꯗꯣꯏꯗꯤ ꯀꯝꯗꯧꯕ? ꯍꯥꯏ, ꯀꯞꯆꯦꯠꯄꯤ ꯃꯥꯗꯤ ꯑꯔꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯌꯥꯝꯕꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯤꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯇꯥꯆꯧꯁꯦ ꯍꯌꯦꯡ ꯍꯦꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯑꯩꯅꯦ ꯑꯀꯟꯕ ꯂꯥꯟꯃꯤ ꯈꯔ ꯈꯟꯗꯣꯛꯂꯒꯦ꯫ ꯍꯥꯏ, ꯅꯃꯥꯒꯤ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯅ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯒꯦ꯫ ꯅꯪꯗꯤꯅꯦ ꯑꯐꯕ ꯅꯤꯡꯊꯧ ꯁꯥꯔꯒ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯒꯗꯧꯕ꯫ ꯍꯌꯦꯡ ꯃꯤꯅ ꯅꯪ ꯄꯥꯝꯃꯟꯗꯅꯅꯦ ꯅꯌꯥꯝꯕ ꯑꯆꯥꯟꯕꯁꯦ ꯀꯥꯎꯅꯈꯤꯅꯕ꯫ ꯑꯗꯨꯒꯅꯦ ꯅꯆꯟꯅꯨꯄꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯊꯥꯗꯣꯏꯁꯦ ꯂꯨꯅ ꯇꯧꯁꯤꯟꯅꯧ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ ꯏꯃꯥ, ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯆꯠꯂꯣ, ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ꯫ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯇꯥꯆꯧ, ꯍꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝ ꯇꯥꯁꯤꯜꯂꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯏꯃꯥꯅꯦ ꯊꯕꯛ ꯈꯔ ꯇꯧꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯦ ꯅꯤꯡꯊꯧ ꯑꯣꯏꯗꯧꯔꯕꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯂꯣꯌꯥꯁꯦ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯕꯅꯣꯅꯦ꯫ ꯏꯆꯥꯅ ꯍꯔꯥꯎꯕ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ꯫ ꯑꯗꯨꯅ ꯏꯆꯥꯅ ꯍꯔꯥꯎꯅꯕꯅꯦ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯥꯠꯂꯣꯁꯨꯅꯦ ꯍꯥꯠꯇꯧꯔꯤꯕꯅꯤ ꯃꯃꯥ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯃꯅꯥꯎ ꯂꯣꯌꯥꯗ ꯃꯇꯝ ꯈꯔ ꯅꯤꯡꯊꯧꯐꯝꯒ ꯃꯆꯟ ꯊꯥꯗꯣꯏꯒ ꯁꯤꯟꯅꯔꯝꯂꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯆꯥꯟꯕꯅ ꯍꯦꯛ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯛꯈꯤꯕꯒ ꯑꯆꯥꯟꯕꯒꯤ ꯃꯇꯨꯡꯗ ꯃꯃꯥꯇꯣꯟꯒꯤ ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔ ꯏꯟꯅꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯌꯥꯒ ꯃꯃꯥꯒꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯄꯥꯟꯗꯅ
ꯑꯐꯕ ꯃꯅꯨꯡꯗꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯆꯥꯟꯕꯅ ꯂꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯄꯥꯝꯃꯨꯕ ꯈꯨꯜ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯆꯥꯟꯕꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯀꯣꯔꯣꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯗꯤ ꯉꯍꯥꯟꯈꯩ ꯀꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯤꯕ? ꯑꯥꯗꯩ ꯑꯍꯜꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯍꯌꯦꯡ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯜꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯒ ꯏꯅꯥꯎ ꯂꯣꯌꯥꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯅꯕ꯫ ꯇꯥꯗ, ꯇꯥꯗ, ꯈꯨꯜ ꯑꯁꯤꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯑꯩꯈꯣꯏ ꯀꯣꯔꯣꯕ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅ ꯇꯥꯕ ꯀꯥꯔꯟꯁꯦ ꯇꯥꯏꯗꯀꯣ꯫ ꯃꯅꯥ ꯄꯪꯕ ꯖꯥꯠꯂꯅꯦ ꯑꯍꯜꯁꯤꯕꯣ? ꯑꯣ ꯇꯥꯗ, ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯌꯥꯝꯅ ꯐꯖꯕꯁꯤꯗ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯇꯥꯗ꯫ ꯃꯁꯤꯒꯤ ꯀꯣꯔꯣꯕꯁꯤ ꯏ ꯀꯥꯔꯛꯀꯅꯤꯁꯦ꯫ ꯍꯥꯏ ꯀꯣꯔꯣꯕ, ꯑꯩꯉꯣꯟꯗꯅꯦ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯔꯛꯀꯅꯨꯀꯣ꯫ ꯅꯪꯒꯤ ꯀꯥꯔꯟꯁꯦ ꯑꯩ ꯁꯖꯤꯛ ꯐꯥꯟꯐꯝ ꯈꯪꯗꯦꯀꯣ꯫ ꯀꯣꯔꯣꯕꯗꯤ ꯀꯅꯥ? ꯅꯠꯇ꯭ꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯀꯣꯔꯣꯕ ꯀꯧꯏ ꯍꯥꯏꯖꯥꯠꯂ? ꯆꯥꯟꯗꯤ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯐꯖꯕ ꯃꯤꯡ ꯑꯃ ꯑꯩꯅ ꯊꯣꯜꯂꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯑꯣ ꯂꯩꯔꯦ, ꯄꯥꯝꯃꯨꯕ ꯈꯨꯜ ꯍꯥꯏꯅ ꯊꯣꯜꯂꯝꯂꯒꯦ꯫ ꯇꯥꯗ, ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯄꯥꯝꯃꯨꯕ ꯈꯨꯜ ꯍꯥꯏꯅ ꯊꯣꯜꯂꯝꯂꯒꯦꯀꯣ꯫ ꯃꯁꯥꯒꯤ ꯃꯃꯤꯡ ꯄꯥꯝꯃꯨꯕ ꯈꯨꯜꯂꯅ ꯊꯣꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯄꯥꯝꯃꯨꯕ ꯈꯨꯜ ꯊꯣꯜꯂꯝꯂꯒꯦ ꯀꯥꯏꯅ꯫ ꯃꯁꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯂꯛꯅꯕ꯭ꯔꯥꯕꯨꯅꯦ ꯊꯥꯡꯒꯣꯟꯅ ꯂꯦꯟꯅꯤꯁꯦ ꯃꯁꯦ꯫ ꯑꯍꯜ ꯑꯁꯦ ꯃꯅꯥ ꯄꯪꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯁꯨ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯇꯥꯗꯧꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯄꯥꯝꯃꯨꯕ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯣꯔꯣꯕꯅ ꯂꯛꯅꯔꯤꯕꯣꯏ ꯈꯟꯗꯅ ꯆꯩꯔꯒ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯈꯨꯗꯤꯡ ꯈꯔ ꯆꯩ ꯈꯔ ꯅꯣꯛꯁꯤꯜꯂꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯀꯣꯔꯣꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯔꯣꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯀꯣꯔꯣꯕꯒꯤ ꯃꯆꯦ ꯅꯤꯡꯉꯣꯜ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯆꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯖꯒꯦ꯫ ꯑꯩ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯍꯟꯕꯗ ꯊꯦꯡꯂꯒꯗꯕ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯁꯣꯝꯒꯤ ꯌꯨꯝꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯕꯕꯨ ꯁꯣꯝꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ? ꯌꯥꯕꯤꯔꯛꯂꯕꯗꯤ ꯁꯣꯝꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯧꯕꯤꯃꯜꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯖꯔꯤ꯫ ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯌꯥꯝ ꯃꯥꯜꯂꯦꯃꯤ꯫ ꯀꯅꯥꯒꯤ ꯃꯇꯧꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯝꯂꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯂꯁꯦ꯫ ꯏꯃꯥꯅꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ, ꯅꯨꯃꯤꯗꯥꯡꯒꯤꯅꯦ ꯁꯤꯡꯒ ꯑꯃꯠꯇ ꯈꯥꯏꯔꯝꯗꯦꯅ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯩꯅ ꯉꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯉꯥꯎꯔꯤꯔꯥ? ꯑꯩ ꯚꯥꯞ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ꯫ ꯀꯅꯥꯏ ꯁꯒꯣꯜꯅꯣ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯀꯗꯥꯏ, ꯏꯆꯦꯗ ꯄꯤꯔꯛꯑꯣ, ꯑꯩ ꯁꯒꯣꯜꯗꯣ ꯄꯨꯁꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯆꯩꯔꯛꯄꯗꯅꯦ ꯅꯪꯒꯤ ꯅꯆꯜ ꯈꯨꯝꯕꯗꯣ ꯈꯨꯝꯂꯨꯅꯨꯀꯣ, ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯀꯗꯥꯏ ꯁꯒꯣꯜꯗꯣ? ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡꯁꯤꯅ ꯀꯔꯥꯏꯗꯩꯅꯣ? ꯑꯁꯦꯡꯕꯔꯣ ꯁꯦꯡꯗꯕꯔꯣ? ꯅꯪꯅꯦ ꯊꯣꯛ ꯊꯥꯛ ꯌꯥꯝꯅ ꯇꯧꯏꯀꯣ ꯏꯕꯨꯡꯉꯣ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯃꯁꯛꯁꯤꯗꯤ ꯑꯩꯅ ꯆꯍꯤ ꯍꯜꯂꯝꯗꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯗꯨꯒ ꯃꯥꯅ ꯏꯆꯦꯅ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯕꯖꯥꯠꯅꯣ? ꯀꯣꯔꯣꯕ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯅꯪ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯨꯝꯅꯅꯕ ꯁꯤꯡ ꯑꯈꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯩ ꯁꯣꯏꯗꯅ ꯉꯥꯎꯕ ꯇꯥꯔꯦ꯫ ꯑꯩ ꯀꯔꯥꯏꯗꯅꯣ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯑꯣꯏꯅ ꯇꯨꯝꯂꯨꯔꯒꯦꯗ꯫ ꯀꯔꯥꯏꯗꯅꯣ? ꯅꯪꯅ ꯅꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯁꯤ ꯃꯅꯥ ꯂꯩꯒꯦꯗ ꯃꯁꯤ꯫ ꯂꯥꯎ ꯏꯃꯨꯡꯗ꯫ ꯑꯌꯣ, ꯅꯥꯏꯌꯦ ꯏꯅꯦ꯫ ꯑꯌꯣ, ꯏꯅꯦ, ꯑꯁ ꯏꯅꯦ꯫ ꯏꯃꯥꯁꯤꯗ ꯃꯥꯅ ꯏꯅꯦꯌꯦ꯫ ꯑꯩꯁꯨ ꯅꯣꯏ ꯅꯄꯥꯒꯤ ꯏꯅꯦꯔꯅꯦꯍꯦ꯫ ꯅꯪꯗ ꯐꯨꯒꯦꯗꯍꯦ ꯅꯪ꯫ ꯑꯌꯣ, ꯅꯥꯏꯌꯦ꯫ ꯅꯪ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯔꯣꯏꯗꯧꯔꯤ ꯅꯪ꯫ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯅꯨꯀꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯗꯕꯅꯤꯀꯣ꯫ ꯏꯕꯦꯝꯃ, ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯣ ꯌꯥꯔꯦ꯫ ꯅꯠꯇ꯭ꯔꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯁꯦ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ꯫ ꯁꯣꯝꯗꯅ
ꯅꯤꯡꯊꯧꯒ ꯁꯛ ꯃꯥꯟꯅꯕ ꯀꯣꯔꯣꯕꯗꯣ ꯃꯃꯥꯕꯣꯛ ꯈꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯕꯣꯛ, ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯎꯔꯒꯦ꯫ ꯍꯌꯦꯡ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯥꯔꯒꯦꯕ꯫ ꯍꯥꯏ ꯀꯣꯔꯣꯕ, ꯅꯕꯥꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯅꯤ, ꯑꯗꯨꯅ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦꯅ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯇꯜꯂꯕ꯭ꯔꯅꯦ? ꯇꯟꯗꯤꯌꯦ ꯏꯃꯥꯕꯣꯛ, ꯑꯩꯗꯣ ꯏꯃꯥꯒ ꯏꯆꯦꯒꯗꯣ ꯑꯩ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯀꯅꯤ, ꯆꯥꯛ ꯆꯥꯔꯛꯀꯅꯤꯅ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯕꯗ ꯏꯃꯥꯒ ꯏꯆꯦꯒꯅ ꯅꯥ ꯂꯩꯔꯒ ꯐꯨꯔꯛꯇꯣꯏꯅꯤ꯫ ꯏꯁ, ꯄꯥꯈꯪ ꯐꯥꯔꯕ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯐꯨꯔꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯐꯨꯏꯌꯦ ꯏꯃꯥꯕꯣꯛ, ꯑꯁ ꯅꯥꯈ꯭ꯔꯖꯥꯅꯤꯌꯦ ꯏꯃꯥꯕꯣꯛ꯫ ꯅꯄꯥꯡꯒꯜꯗꯤ ꯆꯥꯎꯈ꯭ꯔꯕ ꯁꯥꯃꯨꯗꯨ ꯄꯣꯔꯒ ꯆꯠꯂꯁꯨ ꯃꯦꯛ ꯂꯥꯎꯗꯦ, ꯑꯗꯨꯒ ꯅꯃꯥꯒ ꯅꯆꯦꯒꯅ ꯅꯅꯥ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯅꯥꯔꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯏꯃꯥꯕꯣꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯒꯗꯕꯅꯤꯀꯣ꯫ ꯅꯃꯥꯒ ꯅꯆꯦꯒꯗꯣ ꯑꯩ ꯍꯥꯏꯅꯒꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯕꯨ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯀꯣꯔꯣꯕ, ꯅꯣꯏ ꯃꯥꯃꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯌꯨ꯫ ꯃꯅꯤꯡꯗ ꯒꯟꯖꯥ ꯊꯛꯂꯝꯒꯅꯤ, ꯀꯧꯔꯨꯆꯣ ꯆꯠꯂꯨ꯫ ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯀꯣꯔꯣꯕ ꯃꯃꯥꯕꯣꯛꯀꯤ ꯌꯨꯝꯗ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯆꯥꯟꯕꯗꯣ ꯀꯣꯔꯣꯕꯒꯤ ꯃꯃꯥꯒꯤ ꯍꯦꯟꯖꯥꯡꯗꯨ ꯎꯕꯗ ꯆꯥꯛꯀ ꯂꯥꯝꯕ ꯐꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ, ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯏꯁꯤꯡ ꯑꯁꯥꯕ ꯃꯊꯛꯇ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃꯒ ꯃꯔꯣꯏ ꯑꯅꯤꯒ ꯇꯧꯔꯒ ꯆꯥꯎꯅ ꯄꯨꯊꯣꯔꯛꯏꯁꯤꯕꯣ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯍꯥꯎꯅꯕꯨ ꯆꯥꯔꯤꯅꯦ꯫ ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯇꯠꯁꯤꯅ ꯀꯩꯅꯣ? ꯉꯥꯔꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯃꯣꯏꯁꯦ ꯉꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕ ꯖꯥꯠꯂꯥ? ꯀꯣꯔꯣꯕ, ꯀꯩꯗꯧꯔꯒꯦ? ꯍꯦꯟꯖꯥꯡꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯥꯛ ꯆꯥꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯉꯁꯤꯒꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯔꯣ꯫ ꯅꯄꯥ ꯐꯖꯕꯗꯨꯅ ꯏꯃꯨꯡꯁꯦ ꯍꯦꯛ ꯋꯥꯍꯜꯂꯝꯃꯒ ꯁꯤꯈꯤꯗꯅ꯫ ꯑꯗꯨꯏ ꯍꯥꯏꯔꯗꯤꯅꯦ, ꯅꯄꯥꯗꯣ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯍꯦ꯫ ꯌꯥꯔꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯁꯥꯔꯅꯨ, ꯁꯠ ꯁꯠ ꯆꯥꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡꯁꯦ ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯆꯥꯕ ꯐꯪꯄꯣꯟꯇꯦ꯫ ꯍꯥ? ꯀꯔꯤꯕꯣ? ꯍꯣꯏꯗ, ꯅꯤꯡꯊꯧꯅ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕ ꯍꯦꯟꯖꯥꯡꯁꯤ ꯆꯥꯔꯒꯦꯗ꯫ ꯍꯦꯟꯖꯥꯡꯁꯤꯗꯤ ꯏꯃꯥꯒꯨꯝꯂꯕꯤ, ꯁꯦ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯍꯌꯦꯡ ꯊꯝꯂꯒꯅꯦ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯌꯨ꯫ ꯀꯔꯤ? ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯏꯃꯥ ꯃꯥꯟꯕꯤꯅ ꯇꯧꯔꯛꯏꯁꯤꯅ? ꯑꯗꯨꯒ ꯀꯔꯤ? ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕ? ꯏꯃꯥ, ꯃꯥꯅ ꯄꯤꯔꯛꯏꯁꯦ ꯁꯅꯥꯒꯤ ꯂꯤꯛꯅꯦꯌꯦ꯫ ꯑꯩ ꯁꯤꯔꯦꯗ꯫ ꯀꯣꯔꯣꯕ, ꯅꯪꯅ ꯉꯁꯥꯏꯗ ꯌꯨꯝꯁꯤꯗ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯦꯀꯣ꯫ ꯏꯃꯥ ꯁꯥꯎꯖꯔꯛꯁꯅꯤ꯫ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯔꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯝ ꯊꯣꯛ ꯃꯣꯛ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯗꯤꯅꯦ, ꯀꯣꯔꯣꯕ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯖꯥꯠꯂꯥ? ꯏꯃꯥ ꯃꯥꯟꯕꯤ, ꯑꯩꯁꯦ ꯀꯣꯔꯣꯕ꯫ ꯃꯁꯤꯗ ꯈꯥꯕꯩꯁꯤꯅ ꯊꯣꯝꯂꯒꯦꯍꯦ꯫ ꯋꯥ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯃꯥꯟꯕꯤ, ꯏꯃꯥ ꯃꯥꯟꯕꯤꯅ꯫ ꯑꯩꯁꯦ ꯅꯃꯥ ꯃꯥꯟꯕꯤ ꯑꯣꯏꯔꯗꯤ ꯅꯃꯥ ꯑꯁꯦꯡꯕꯗꯨꯗꯤ ꯅꯣꯏ ꯅꯄꯥꯒ ꯂꯩꯍꯧꯕ꯭ꯔꯥ ꯍꯥ? ꯀꯣꯔꯣꯕꯅ ꯃꯄꯥꯟꯗꯒꯤ, ꯏꯃꯥ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ? ꯃꯈꯣꯜꯗꯤ ꯑꯩꯈꯣꯏ ꯀꯣꯔꯣꯕꯒꯕꯨ ꯌꯥꯝ ꯃꯥꯟꯅꯔꯤꯅꯦ꯫ ꯃꯣꯏꯅ ꯃꯆꯥꯅꯨꯄꯥ ꯀꯣꯔꯣꯕ ꯍꯥꯏꯔꯤꯁꯦ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯌꯦꯡꯂꯨꯒꯦ ꯏꯃꯥ꯫ ꯏꯆꯦ, ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯤꯕꯣ? ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯀꯥꯁꯦ ꯀꯥꯎꯔꯕꯣ? ꯑꯩꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯈꯪꯗꯦꯗ꯫ ꯀꯅꯥꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ! ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯉꯥꯎꯔꯕꯣ? ꯑꯩ ꯎꯔꯒ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤꯅ? ꯑꯩꯁꯦ ꯕꯨꯠ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯑꯗꯨꯃꯥꯏꯅꯒ ꯎꯔꯗꯤ ꯏꯃꯥꯕꯨꯅ ꯉꯥ ꯊꯣꯡꯕ ꯄꯤꯔꯛꯏꯁꯦ ꯄꯤꯖꯔꯔꯣꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯀꯣꯔꯣꯕ ꯑꯅꯤ ꯁꯨꯔꯦ꯫ ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯏꯁ, ꯀꯅꯥꯅꯣ ꯑꯁꯤꯅ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯥꯅ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯔꯣ? ꯄꯥꯕꯗꯤ ꯑꯩꯒ ꯁꯛꯇꯝ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯏꯃꯥꯅ ꯄꯥꯕꯒ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯏꯃꯥ꯫ ꯄꯥꯕꯁꯦ ꯁꯤꯔꯦꯗꯥꯏꯅꯦ ꯏꯆꯦ? ꯄꯥꯕ, ꯅꯆꯥꯅ ꯈꯣꯏꯔꯝꯃꯤꯌꯦ ꯄꯥꯕ꯫ ꯉꯥꯏꯈꯣꯍꯦ, ꯑꯩ ꯅꯄꯥ ꯅꯠꯇꯦꯅꯦ꯫ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯁꯛꯇꯒꯤ ꯐꯤꯕꯝꯗꯩꯗꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗꯤ ꯑꯩꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯥꯏꯕꯣꯛ, ꯏꯃꯥ, ꯃꯥꯁꯦ ꯑꯩꯒꯤ ꯐꯥꯏꯕꯣꯛꯂꯣ? ꯑꯗꯨꯒ ꯉꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯕ ꯅꯆꯥ ꯑꯩꯉꯣꯟꯗ? ꯑꯗꯣ ꯏꯃꯥ, ꯃꯥꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯗꯣꯏꯅꯣ? ꯇꯥꯅꯤꯡꯗꯦꯍꯦ, ꯀꯗꯥꯏꯗꯒꯤ ꯐꯥꯏꯕꯣꯛꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯗꯅ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯅꯦ ꯁꯣꯏꯗꯅ ꯉꯥꯎꯕꯅ ꯍꯥꯜꯂꯅꯤꯅꯦ꯫
ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯖꯅꯕ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯄꯪꯐꯨꯗ ꯐꯨꯔꯛꯏ꯫ ꯅꯥ ꯂꯩꯔꯒ ꯐꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯌꯥꯝ ꯅꯥꯕꯅꯦ꯫ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯁꯥꯔꯒ ꯑꯩꯈꯣꯏ ꯆꯪꯂꯛꯏꯁꯦ ꯁꯦꯡꯅ ꯈꯨꯝꯃꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥꯕꯨ ꯉꯥ ꯊꯣꯡꯕꯁꯤ ꯄꯤꯖꯔꯣꯏ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯂꯨꯔꯀꯥꯟꯗ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯩ ꯀꯅꯥꯅꯣ, ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯆꯪꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯏꯃꯥ꯫ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯆꯥꯟꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯏꯉꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯁ, ꯑꯩꯅ ꯉꯁꯥꯏ ꯃꯅꯥ ꯂꯩꯈ꯭ꯔꯤꯗꯨꯒ, ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ꯫ ꯏꯅꯤꯡꯊꯧ, ꯏꯃꯥꯕꯨꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯏꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯣꯔꯧꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯈꯔ ꯐꯨꯈ꯭ꯔꯦ, ꯅꯪ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯃꯥ ꯇꯧꯍꯩꯗꯤꯌꯦ, ꯃꯃꯥꯅꯕꯨ ꯃꯆꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯣꯏꯔꯝꯅꯕ꯭ꯔꯣ ꯏꯃꯥ? ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯄꯣꯛꯄ ꯅꯆꯥꯅꯤ ꯈꯟꯅ ꯐꯨꯕꯤꯕꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯝꯂꯕꯗꯤ ꯃꯆꯥ ꯑꯩꯅ ꯂꯝ ꯍꯦꯟꯕꯗ ꯁꯣꯏꯗꯅ ꯐꯨꯗꯨꯅ ꯋꯥꯔꯛꯄꯤꯔꯝꯒꯅꯤꯀꯣ꯫ ꯃꯔꯨꯞ ꯀꯣꯔꯧꯕ, ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯆꯥꯟꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ, ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅꯤꯀꯣ꯫ ꯑꯩ ꯀꯂꯛꯆꯩ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯁꯦ꯫ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯗꯤ ꯈꯪꯂꯛꯀꯅꯤ ꯂꯥꯏꯕꯛ ꯀꯅꯥꯅ ꯐꯒꯦꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯣ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯩꯅ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯦꯜꯍꯟꯒꯅꯤ? ꯏꯃꯥ, ꯑꯩꯕꯨ ꯄꯦꯜꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄꯤꯗꯨꯅ ꯏꯃꯥꯅ ꯅꯆꯥ ꯀꯣꯔꯧꯕꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯅꯆꯥꯅ ꯏꯈꯨꯠ ꯈꯨꯌꯥ ꯌꯥꯗꯨꯅ ꯏꯃꯥꯗ ꯅꯤꯖꯔꯤ꯫ ꯑꯣ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯀꯞꯄꯤꯒꯗꯧꯏꯅꯦ꯫ ꯑꯇꯩꯗꯤ ꯈꯪꯗꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯐꯨꯕ ꯉꯝꯕꯁꯤ ꯑꯩꯒꯤ ꯏꯆꯦꯒ ꯏꯃꯥꯒ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯤꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯕꯒ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯗꯤ ꯅꯤꯡꯊꯧ ꯑꯆꯥꯟꯕꯕꯨ ꯊꯥꯖꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯃꯃꯣꯟ ꯅꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕ ꯈꯔ ꯍꯧꯔꯛꯄꯒ ꯅꯤꯡꯊꯧ ꯑꯆꯥꯟꯕꯗꯨ ꯍꯧꯒꯠꯇꯨꯅ ꯄꯥꯝꯃꯨꯕ ꯈꯨꯜꯒꯤ ꯑꯌꯨꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯁꯨ ꯅꯤꯡꯊꯧ ꯑꯆꯥꯟꯕꯗ ꯉꯥꯎꯖꯗꯨꯅ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ ꯄꯥꯝꯃꯨꯕ ꯈꯨꯜꯒꯤ ꯑꯔꯣꯏꯕ ꯈꯨꯜꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯃꯃꯥꯇꯣꯟꯅ ꯊꯥꯗꯣꯔꯛꯄ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯑꯆꯥꯟꯕꯕꯨ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯉꯣꯜꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯃꯄ꯭ꯋꯥꯅꯤꯄꯥ ꯀꯣꯔꯧꯕꯕꯨ ꯀꯧꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ? ꯍꯥꯏ, ꯅꯣꯏꯕꯨ ꯀꯅꯥꯅꯣꯅꯍꯦ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯣꯏꯕꯣ? ꯈꯨꯝꯗꯦꯅꯦ ꯃꯣꯏꯁꯦ꯫ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯑꯩ ꯇꯝꯅ ꯆꯪꯂꯛꯏꯕꯁꯤꯕꯨ ꯑꯩ ꯍꯥꯠꯅꯕ ꯊꯥꯔꯛꯄ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯗꯤ ꯐꯩ, ꯅꯤꯡꯊꯧ ꯑꯆꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤꯗꯅ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯏꯆꯦꯅ ꯀꯧꯔꯤꯕꯁꯦ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯏꯄꯥ ꯄꯥꯈꯠꯈꯩ ꯆꯦꯜꯂꯛꯏꯕꯗꯨꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯃꯤ? ꯑꯗꯨꯒ ꯑꯆꯥꯟꯕꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯃꯥꯕꯨ ꯆꯠꯈ꯭ꯔꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯅꯤꯡꯊꯧ ꯑꯆꯥꯟꯕꯗꯣ ꯆꯤꯡꯌꯥꯗ ꯐꯤꯃꯨ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯏꯃꯥ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯣꯔꯧꯕꯗꯣ ꯊꯨꯅ ꯍꯧꯗꯣꯛꯎꯅꯦ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ? ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ꯫ ꯀꯣꯔꯧꯕ, ꯀꯣꯔꯧꯕ! ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯑꯁ, ꯑꯩꯅ ꯈꯔ ꯊꯦꯡꯅꯕꯨ ꯇꯨꯝꯂꯕ ꯉꯟꯅ ꯍꯦꯛꯇ ꯍꯧꯗꯣꯔꯛꯀꯅꯦꯕ꯫ ꯍꯧꯒꯠꯂꯨꯅꯦ ꯀꯣꯔꯧꯕ, ꯅꯤꯡꯊꯧ ꯑꯆꯥꯟꯕꯗꯣ ꯆꯤꯡꯌꯥꯗ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯜꯍꯧꯔꯦ ꯍꯥꯏꯅꯦ꯫ ꯏꯃꯥ, ꯑꯆꯥꯟꯕꯗꯣ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯆꯦꯒ ꯏꯃꯥꯒꯅ ꯉꯔꯥꯡ ꯅꯤꯡꯊꯧꯗ ꯃꯅꯥ ꯂꯩꯔꯒ ꯐꯨꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯣꯏ ꯐꯥꯅꯕ ꯂꯥꯟꯃꯤ ꯀꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯏꯆꯦꯒ ꯏꯕꯨꯡꯉꯣ, ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯥꯟꯃꯤ ꯃꯥꯟꯗꯦ, ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯦ꯫ ꯍꯧꯒꯠꯂꯣ, ꯏꯅꯤꯡꯊꯧꯗꯣ ꯑꯃꯨꯛꯇ ꯀꯜꯂꯨꯆꯨꯑꯣ꯫ ꯏꯆꯦꯗꯤ ꯏꯅꯤꯡꯊꯧꯒ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯆꯤꯡꯌꯥꯗ ꯀꯩꯗꯧꯕ ꯆꯠꯂꯨꯏꯕ? ꯏꯆꯦ, ꯑꯩ ꯍꯩꯅꯗꯦꯀꯣ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯛꯄꯒꯤ ꯅꯨꯄꯥ ꯎ ꯌꯥꯗꯕꯗꯣ ꯇꯧꯅꯨꯀꯣ꯫ ꯃꯁꯤꯗ ꯐꯨꯒꯦꯍꯦ ꯃꯁꯤ! ꯑꯌꯣ, ꯑꯌꯣ, ꯏꯃꯥ, ꯅꯥꯏ ꯍꯥꯏꯕꯅꯦ, ꯑꯁ ꯏꯃꯥ! ꯅꯪꯒ ꯑꯩꯒ ꯆꯍꯤ ꯍꯟꯅꯔꯤꯁꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯈꯔ ꯈꯛꯇꯅꯤꯀꯣ꯫
Hꯧꯖꯤꯛꯁꯤ ibani chahi 15 ama sudribani he. Nupidi chahi 10 bo heladi liba chinge. Masi wathi sum ngangdana laini he. Ining thaudu amukta chatlaga yengo so hairaga. Madugi ning thaudu soba aigi tumba ka hen brabune tap tage fudatlaga konungda thaki doini. Aduga ne ima nanga iche nanga ne aigi tung inaraka nugo. Aingonda yamna yeleba. Nangda hana chelo haibane. Chelo. Samdana fattaba lanmi singa duga ningthawa chanbaga akanba maongda lanthengnarami. Lanmi singa duna yaman khibana ningthawa chanbasu yam thina thangpham naina soklami. Aduna lanmi singa duna sum henjilakpana ningthawa chanbagi mapanga losilaklami. Tanjadu da koroba kanna chelaktuna oiriba phibamdu urami. Fattaba lanmi singa duna asuk chonkraba ningthawa sina leiba ngak tawrini kaina. Ningthawdi aikhoigi loyan oibasina matik chabani. Lanmi amana amu iningthaw loyana yaifare he. Ataiduna yaifare. Adudi asomba ningthaw si hatuna ima maharani da pawasi pikhibana farani. Kari haiba aigi imaga inaw loyagana ai hatnaba tharakba lanmi sing oiraba. Oh thajaki mahag asi hatuna ima maharani da Rajkumari Thadoibu aikhoigi awa pothanaba jagoi shahanaba oina nirasi mayam. Phajabani he Rajkumari Thadoido. Kari haiba aigi isan Thadoibu noigumagi nasalduna panba yabra. Ya nanga kaktuna tumna hatlage. Ningthawni na sonkreda. Mi ani de hen hatriba maline. Tawrisi yengune. Ya soidina siba tare. Aiga sakmanaba ningthawse. Adudi masida tariba chawraba leitum singsinane. Lapna langlaga hekta thomlaga hatlage. Adudi masina han hekta hawrage. Ya kangra adudi matang langsinkrage. Ningthaw nang namina na singwe. Nang so mung leitum sina pandana ne. Aduga horen hairam dena hore lamu hairakani. Lanmi singduna Korino sina asuk chawkraba leitum singsibu karom daino mo nong tabungna tarakliba sibo. Ya sidi thawa hingnaba chensi he. Ningthawa chanbana masibu asengbrane. Lanmi singduna ayo sire siloi chelo moi kharadi chen khrene khara amadi leitumna panba nanba loina tawrene. Mai sidi khumjinge ain hek khangkhibadane imaga ichega da pharak tarakadoine. Korobana sangsinduna yengbada phattaba lanmi kharadi leitumna panduna makhong tekpa makhut tekpa aduga leitumna nanduna leirambasu yawramki. Aduga ningthawa chanbadi yam thina soktuna masa pumba ina pumtai taiduna leirami. Loiredana iningthaw nangde sidri haiba khakta ngai leiramedana. Iningthaw lao mi ujingai sidane yumda chalhorasi. Mingonda lebak asigi iningthawni kaina khanganba yaba nate. Hek khangkhibadane yeknabagi midi araibane phuraga tangkhiba yaido. Aikhoigi khulgi ikai khangdabi leisabi singduni pharak tadorise. Karino ne mada haisiba. Akan manupa nangbu kanano. Horel imaga ichega nanado leirakandane ai kanano haiba khangnakani. Koroba nanglane mani ni iningthaw kanaba chelakpada aidine tumsit kamata phadre law yum jase ai amukne tumlikhidoineba hawgatpa ngamdrabo ngammaroine adudi aine hekta pamlaga thanglage ko sabu yade khitangdi narani aine nungsijaba nupidaga thangba oiramladi ko tapna thanglamgadabani. Maru koroba aingonda iningthaw haina kauruklano nang ai hojikti asengma marup amagumna loinaragadabane. Hoine aduna fanine iningthaw ana sum kaubase aisu kaya hinajadeba longka natradi khara faba. Adu marup koroba aigi isan thadoido khudong thifamda leire. Aduna ikonungda yam thuna chattaba yaroidorine. Kamaina chatki haino nasabambadi thangpham naina matat talaga. Ada kaunaiyan mangkhe chele isina imagi isega oiramgani. Adu marup ngasi aigi isega leiramdraba nang adum loire.
ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯦꯅꯅꯤꯅꯦ, ꯃꯔꯨꯞꯁꯦ ꯐꯤꯃꯨ ꯁꯦꯠꯄ ꯐꯠꯇꯕ ꯃꯥꯟꯕ ꯂꯥꯟꯃꯤ ꯈꯔꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯦꯅ ꯂꯥꯎꯔ ꯆꯦꯜꯂꯛꯏꯁꯦ꯫ ꯃꯥꯗꯤ ꯀꯃꯥꯏꯅ ꯎꯔꯤꯕꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯍꯪꯉꯣ, ꯅꯪꯁꯨ ꯌꯥꯝ ꯊꯤꯅꯗꯤ ꯁꯣꯛꯂꯦꯕꯨ ꯈꯗꯥꯡꯗꯤ ꯐꯖꯅ ꯅꯣꯝꯃꯤꯍꯦ꯫ ꯀꯣꯔꯣꯕ, ꯏꯅꯤꯡꯊꯧꯕꯨ ꯁꯣꯛꯄ꯭ꯔꯣ? ꯅꯤꯡꯉꯣꯜꯅ, ꯏ ꯉꯥꯛꯇꯅꯦ ꯏꯃꯥ, ꯁꯤꯔꯕꯣ ꯏꯅꯤꯡꯊꯧꯁꯤꯕꯣ? ꯁꯤꯗꯦꯍꯦ, ꯀꯞꯇꯣꯏꯅ ꯇꯧ ꯂꯩ꯫ ꯇꯨꯃꯤꯟꯅ ꯀꯞꯇꯕꯤꯗ ꯂꯥꯛꯑꯣ, ꯃꯤꯅ ꯎꯔ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯑꯣꯝꯁꯤꯜꯂꯛꯅꯕ꯫ ꯏꯃꯥ ꯅꯪꯁꯨꯅꯦ ꯀꯞꯀꯅꯣ ꯍꯥꯏꯔꯤꯁꯦ꯫ ꯃꯔꯨꯞ, ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯦꯒ ꯐꯛꯂꯥꯡꯗꯩ ꯆꯨꯝ ꯇꯥꯔꯛꯄꯩꯁꯨ ꯁꯤꯔꯦꯅ ꯍꯦꯛꯇ ꯀꯞꯄꯅꯤ꯫ ꯃꯁꯤꯗꯤ ꯀꯤꯟ ꯍꯦꯛ ꯁꯨꯔꯛꯇꯅꯅꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯆꯥꯟꯕꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯔꯣꯕ ꯑꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯒ ꯃꯆꯦꯒꯅ ꯅꯤꯡꯊꯧ ꯑꯆꯥꯟꯕꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯣꯕꯅ ꯑꯃꯥꯏꯕ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧ ꯑꯆꯥꯟꯕꯕꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯐꯥꯏꯕꯣꯛꯅꯦ ꯍꯥꯏꯕ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅꯦ ꯑꯩꯗꯤ꯫ ꯀꯣꯔꯣꯕꯅ, ꯗꯥꯗꯥ, ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦ꯫ ꯗꯥꯗꯥ, ꯃꯥꯅ ꯉꯍꯥꯟꯈꯩ ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯕꯒꯤ ꯂꯩꯔꯨꯕꯅꯤ꯫ ꯉꯔꯥꯡꯇ ꯌꯨꯝꯗ ꯊꯨꯡꯂꯕꯒ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯆꯥꯁꯦ꯫ ꯌꯥꯔꯦ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯀꯣꯔꯣꯕ ꯁꯤꯃꯗꯤ ꯌꯥꯝꯅ ꯀꯟꯕꯗꯥꯏꯅꯦ, ꯁꯤꯃꯗꯤ ꯀꯟꯗꯕ꯭ꯔꯣ? ꯀꯣꯔꯣꯕꯅ, ꯗꯥꯗꯥ, ꯃꯥꯗꯤ ꯑꯩꯗꯧꯅ ꯃꯁꯥꯗꯤ ꯀꯌꯥ ꯀꯟꯗꯦ, ꯑꯗꯨꯒ ꯊꯥꯡꯅꯗꯤ ꯈꯔ ꯌꯥꯟꯒꯜꯂꯤ꯫ ꯍꯥ, ꯆꯨꯝꯂꯝꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯃꯁꯥ ꯃꯊꯟꯇ ꯄꯪꯌꯥꯟꯗ ꯌꯥꯟꯁꯤꯟꯖꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯣꯔꯣꯕ, ꯅꯪ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ꯫ ꯗꯥꯗꯥ, ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯀꯔꯥꯏꯗꯩꯅꯣꯗ ꯏꯕꯦꯝꯃ, ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯐꯣꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯥꯡꯒ ꯂꯣꯏꯅ ꯁꯤꯗꯔꯀꯥꯟꯁꯤꯗꯕ꯫ ꯁꯤꯕꯕꯨꯗꯤ ꯁꯤꯔꯔꯣꯏ, ꯑꯗꯨꯕꯨꯅꯦ ꯍꯥꯟꯅꯗꯧꯅ ꯃꯁꯥꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗꯅꯦ ꯊꯥ 5-6ꯇꯤ ꯆꯪꯒꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ꯫ ꯑꯩꯅꯦ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯂꯥꯛꯀꯅꯤꯗ꯫ ꯄꯤꯛꯏꯔꯁꯨ ꯌꯥꯔꯦꯗ ꯏꯃꯥ, ꯗꯥꯗꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ꯫ ꯏꯁ, ꯀꯔꯟ ꯇꯥꯅꯨꯗ ꯏꯕꯨꯡꯉꯣ, ꯅꯅꯦ ꯊꯥꯔꯛꯁꯅꯤꯍꯦ꯫ ꯑꯗꯣ ꯅꯣꯏꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯀꯔꯤꯕꯨ ꯂꯩꯖꯒꯦꯅꯦ? ꯅꯤꯡꯊꯧ ꯑꯆꯥꯟꯕꯅ, ꯗꯥꯗꯥ, ꯁꯤ ꯄꯥꯏꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯁꯤꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤꯅꯦ꯫ ꯃꯁꯤ ꯁꯅꯥꯗꯤ ꯁꯅꯥꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯀꯣꯔꯣꯕꯅ, ꯊꯥꯖꯗ꯭ꯔꯗꯤ ꯄꯤꯔꯛꯑꯣ ꯗꯥꯗꯥ꯫ ꯊꯥꯖꯩ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ, ꯑꯗꯨꯗꯤ ꯗꯥꯗꯥ ꯆꯠꯂꯦꯀꯣ꯫ ꯃꯔꯨꯞ ꯀꯣꯔꯣꯕ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯃꯇꯦꯡꯅꯅꯤ ꯃꯔꯨꯞ? ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯏꯃꯥꯇꯣꯟꯒ ꯂꯣꯌꯥꯒꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯈ꯭ꯔꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯅꯦ꯫ ꯃꯔꯨꯞꯀꯤ ꯏꯃꯥꯒ ꯂꯣꯌꯥꯒꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯣ ꯑꯩꯅ ꯈꯟꯖꯕꯅꯦ꯫ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯀꯦ꯫ ꯑꯩꯒꯤ ꯏꯆꯟ ꯊꯥꯗꯣꯏ ꯀꯟꯗꯕ ꯌꯥꯗꯦ꯫ ꯉꯥꯏꯈꯣ ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯅꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯀꯟꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯃꯛꯀꯤ ꯅꯃꯥꯇꯣꯟꯒ ꯅꯅꯥꯎꯅꯨꯄꯥ ꯂꯣꯌꯥꯒꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯃꯤ ꯊꯥꯔꯛꯄ ꯑꯣꯏꯔꯕꯗꯤꯅꯦ, ꯅꯆꯟꯅꯨꯄꯤꯗ ꯅꯠꯇꯦ, ꯅꯪꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯆꯟꯅꯨꯄꯤꯕꯨ ꯀꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯍꯥꯏꯔꯒꯗꯤꯅꯦ, ꯑꯩꯒꯤ ꯏꯆꯥ ꯀꯣꯔꯣꯕꯁꯦ ꯀꯣꯅꯨꯡꯗ ꯊꯥꯁꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗ? ꯏꯁ! ꯏꯃꯥ, ꯃꯗꯨꯅ ꯍꯦꯟꯅ ꯃꯔꯨꯞ ꯀꯣꯔꯣꯕꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤꯅꯦ ꯏꯃꯥ꯫ ꯑꯣꯏꯔꯣꯏꯌꯦ, ꯑꯩꯒꯤ ꯏꯄꯥ ꯀꯣꯔꯣꯕꯁꯦ ꯏꯅꯤꯡꯊꯧꯅ ꯐꯖꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯀꯣꯔꯣꯕ, ꯅꯪ ꯏꯅꯤꯡꯊꯧꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯐꯠꯇꯕꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯂꯒ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯆꯣꯗꯅ꯫ ꯑꯁꯦꯡꯕ꯭ꯔꯣ ꯏꯆꯦ? ꯑꯗꯨꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯥ ꯂꯩꯅꯗꯕꯤ? ꯍꯣꯏꯅꯦ, ꯑꯗꯨꯒꯅꯦ ꯃꯤ ꯈꯠꯅꯕ ꯐꯨꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯗꯤ ꯑꯥꯗ ꯈꯪꯂꯅꯤ ꯏꯃꯥ꯫ ꯑꯗꯨ ꯃꯔꯨꯞ, ꯊꯥꯗꯣꯏꯗꯣ ꯃꯁꯛꯀꯗꯤ ꯐꯖꯕ꯭ꯔꯣ? ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ, ꯂꯥꯟꯅ ꯑꯃꯨꯛ ꯈꯜ ꯂꯩꯔꯝꯅꯤ꯫ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣꯅꯦ ꯑꯩꯕꯣ? ꯍꯥꯏ, ꯅꯪꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯍꯥꯟꯅ ꯇꯥꯈꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯣꯏꯔꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯀꯣꯔꯣꯕꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯈꯨꯗꯩ ꯃꯆꯦꯠ, ꯐꯅꯦꯛ ꯃꯆꯦꯠ ꯀꯤꯕꯤꯔꯝꯃꯤ꯫
ꯅꯤꯡꯊꯧ ꯑꯆꯥꯟꯕꯅꯁꯨ ꯀꯣꯅꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯧꯔꯣꯕ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯀꯧꯔꯣꯕꯒꯤ ꯃꯈꯨꯠꯇ ꯁꯤꯍꯧꯗ꯭ꯔꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯕ ꯂꯣꯌꯥꯒꯤ ꯃꯃꯥꯒꯤ ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔꯗꯨꯅ ꯁꯣꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯂꯣꯌꯥꯅ, ꯏꯃꯥ, ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯑꯣꯏꯒꯗ꯭ꯔꯅꯦ? ꯅꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯂꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯂꯩꯇꯨꯝ ꯃꯌꯥꯝ ꯑꯃ ꯂꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯈꯔ ꯌꯥꯝ ꯊꯤꯅ ꯁꯣꯛꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯊꯥꯖꯒꯗ꯭ꯔꯅꯦ? ꯅꯃꯥ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯣꯏꯗꯕꯗꯤ ꯉꯥꯡꯂꯣꯏ꯫ ꯑꯗꯨꯅ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯐꯥꯔꯒ ꯄꯨꯔꯛꯎ꯫ ꯉꯁꯤꯗꯤ ꯃꯥ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯍꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯏꯃꯥ? ꯏꯃꯥ ꯏꯆꯥꯒꯤ ꯐꯠꯇꯕꯁꯤꯡꯁꯦ ꯃꯥꯅ ꯀꯩꯁꯨ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯁꯤꯅꯕꯨꯗꯤꯅꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤꯗ꯫ ꯃꯥꯅꯤ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯀꯣꯅꯨꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯣꯏꯅꯦ, ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯁꯤꯂꯣꯌꯥ꯫ ꯑꯩ ꯍꯜꯂꯛꯑꯦ, ꯑꯩ ꯍꯜꯂꯛꯑꯦꯅꯦ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯏꯕꯨꯡꯒꯤ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯍꯜꯂꯛꯑꯕꯁꯤꯗꯤ? ꯀꯔꯤ ꯍꯥꯏꯕ ꯂꯣꯌꯥ? ꯀꯗꯥꯏꯅꯣ? ꯏꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯁꯣꯏꯗꯅ ꯏꯃꯥ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦꯗꯣ꯫ ꯂꯣꯌꯥ, ꯅꯪꯅ ꯊꯥꯗꯣꯏꯗꯣ ꯃꯆꯤꯟ ꯃꯦꯜꯂꯒꯅꯦ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛꯇ ꯊꯩꯗꯣꯛꯂꯨꯆꯣ꯫ ꯏꯃꯥꯅꯦ ꯅꯌꯥꯝꯕꯁꯦ ꯑꯃꯨꯛꯇ ꯁꯦꯟꯅꯔꯝꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯑꯅꯤ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯅꯦ ꯁꯤꯕ ꯇꯥꯔꯦꯍꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗꯀꯣ꯫ ꯃꯔꯨꯞ ꯑꯆꯥꯟꯕꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯁꯣꯝꯗ ꯑꯣꯏꯕ ꯇꯥꯏ꯫ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯁꯦ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯆꯥꯟꯕ, ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ꯫ ꯅꯪꯕꯨ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗꯕꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒ ꯅꯅꯥꯎ ꯂꯣꯌꯥꯒ ꯂꯧꯕ ꯂꯥꯛꯄ ꯌꯥꯏꯗꯅ꯫ ꯑꯣ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤꯅꯦ ꯏꯆꯥꯁꯦ꯫ ꯀꯅꯥꯅꯣ ꯅꯪꯅ ꯃꯤꯅꯥꯏ ꯑꯃꯟꯕꯤ ꯍꯦꯛ ꯃꯥꯜꯂꯒ? ꯍꯥ? ꯑꯩꯕꯣ? ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯅꯕꯨꯡ ꯍꯜꯂꯛꯑꯦꯅꯦ ꯅꯪꯕꯣ꯫ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯈꯣꯡꯁꯤꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯀꯣꯜꯂꯒꯦꯗ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯅꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯅꯦꯍꯦ? ꯑꯁ, ꯍꯩꯅꯗꯦ, ꯆꯠꯊꯣꯛ ꯑꯥꯗ꯫ ꯅꯨꯄꯤꯅ ꯇꯞ ꯄꯥꯏꯔꯛꯄꯗꯣ ꯍꯩꯅꯗꯦꯅꯦ ꯑꯩꯗꯤ꯫ ꯀꯞꯄꯤꯅꯦꯅ ꯃꯄꯤꯁꯨ ꯇꯥꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯥꯏꯅ꯫ ꯑꯩꯒꯤ ꯏꯃꯥꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ! ꯀꯩꯅꯣ ꯑꯆꯥꯟꯕꯁꯤꯕꯨ ꯍꯥꯟꯅꯒ ꯑꯁꯨꯛ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤꯁꯤꯅ? ꯃꯁꯤꯕꯨ ꯏꯆꯥ ꯂꯣꯌꯥꯒ ꯑꯩꯒꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯂꯕ ꯖꯥꯠꯂꯅꯦ? ꯇꯥꯆꯧꯁꯤꯗꯤ ꯆꯪꯉꯛꯄꯅ ꯍꯥꯟꯗꯧꯔꯦꯅꯦ꯫ ꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯆꯦꯜꯍꯧꯔꯒꯦ꯫ ꯏꯃꯥ, ꯇꯥꯆꯧ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ? ꯃꯤꯅꯥꯏꯅ ꯐꯤ ꯑꯍꯟꯕ ꯁꯦꯠꯄ ꯍꯦꯛ ꯃꯥꯟꯈ꯭ꯔꯦ꯫ ꯍꯟꯗꯣꯛꯎꯁꯦ, ꯃꯥꯡꯗꯒ ꯂꯦꯞꯁꯤꯜꯂꯛꯀꯅꯨ꯫ ꯏꯅꯝ ꯍꯦꯛ ꯅꯝꯊꯤꯔꯗꯅ꯫ ꯍꯥ? ꯇꯥꯆꯧ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯑꯣ, ꯊꯥꯗꯣꯏ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯄꯨꯜꯂꯤꯕꯗꯤ? ꯊꯥꯗꯣꯏ, ꯅꯪ ꯇꯥꯆꯧ ꯍꯜꯂꯛꯑꯦꯅꯦ꯫ ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯟ ꯊꯥꯗꯣꯏꯕꯨ ꯄꯨꯟꯕꯅꯣ? ꯁꯦ, ꯅꯪ ꯇꯥꯆꯧ ꯂꯧꯊꯣꯛꯀꯦꯁꯦ꯫ ꯊꯥꯗꯣꯏꯅ ꯀꯧꯔꯣꯕꯕꯨ ꯃꯕꯨꯡꯅꯤ ꯈꯟꯗꯨꯅ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯂꯣꯌꯥꯒ ꯃꯃꯥꯒꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯂꯣꯌꯥ, ꯅꯪ ꯆꯦꯟꯈ꯭ꯔꯣ꯫ ꯆꯦꯟꯈ꯭ꯔꯣꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯍꯥꯠꯀꯅꯤ꯫ ꯍꯥꯠꯂꯒ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯏꯃꯥ꯫ ꯏꯃꯥ, ꯅꯆꯥ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯅꯆꯥ ꯆꯦꯜꯂꯦꯍꯦ ꯏꯃꯥ꯫ ꯁꯤ ꯌꯧꯔꯗꯤ ꯈꯗ꯭ꯔꯛ ꯑꯃꯨꯛ ꯇꯧꯔꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕ, ꯏꯃꯥ ꯂꯥꯜꯂꯦ, ꯏꯃꯥ ꯂꯥꯜꯂꯦꯅꯦ꯫ ꯑꯩꯅ ꯑꯩꯉꯣꯟꯗ ꯇꯥꯞ ꯇꯥꯞ ꯁꯣꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ ꯑꯥꯗ꯫ ꯃꯤꯅꯥꯏ ꯃꯥꯟꯕꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯇꯥꯆꯧ, ꯏꯃꯥꯇꯣꯟꯒ ꯇꯌꯥꯏꯒꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦ꯫ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯊꯥꯒꯅꯨ ꯇꯥꯆꯧ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯦꯜꯍꯧꯔꯒꯦꯍꯦ꯫ ꯇꯥꯆꯧ, ꯏꯃꯥꯇꯣꯟ ꯆꯦꯟꯈ꯭ꯔꯦ꯫ ꯆꯦꯟꯁꯅꯨꯅꯦ꯫ ꯎꯆꯤꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯣꯏꯅꯣ? ꯃꯈꯨꯜ ꯑꯃ ꯑꯅꯤ ꯃꯉꯥꯏ꯫ ꯂꯥꯎꯁꯦ, ꯅꯪ ꯇꯥꯆꯧ ꯊꯕꯛ ꯇꯧꯒꯦ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤꯍꯦ꯫ ꯀꯔꯤꯅꯣ ꯇꯥꯆꯧ? ꯑꯩꯕꯨ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯒ ꯊꯥꯗꯣꯏꯁꯦ ꯀꯣꯏꯕꯅ ꯐꯗꯣꯏꯔꯅꯦ? ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯑꯩꯁꯦ ꯃꯕꯨꯡꯗꯧꯅ ꯑꯗꯨꯝ ꯈꯜ ꯂꯩꯈ꯭ꯔꯅꯤꯅꯦ꯫ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯁꯦ ꯃꯈꯥꯗꯥꯡ ꯑꯣꯟꯊꯣꯛꯂꯒ ꯐꯠꯇꯕꯁꯤꯡꯁꯦ ꯅꯤꯛꯊꯣꯛꯈꯤꯒꯦ꯫
ꯀꯣꯔꯣꯕꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯋꯥ ꯈꯟꯅꯅꯕ ꯂꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥꯅ ꯂꯥꯟꯃꯤ ꯈꯔꯒ ꯐꯝꯅꯥꯏꯕ ꯈꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯣꯔꯣꯕꯅ ꯋꯥ ꯈꯟꯅꯅꯕ ꯀꯧꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯣꯌꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯐꯝꯅꯥꯏꯕ ꯈꯔꯒꯅ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ꯫ ꯂꯣꯌꯥꯒ ꯃꯃꯥꯒꯗꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒꯕꯨ ꯉꯍꯥꯟ ꯃꯈꯩ ꯀꯔꯥꯏꯗ ꯂꯣꯠꯂꯨꯕꯒꯦ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯂꯣꯌꯥ ꯅꯠꯇꯅ ꯑꯇꯩ ꯅꯤꯡꯊꯧ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯇꯤꯛꯁꯨ ꯆꯥꯕ ꯏꯅꯤꯡꯊꯧ ꯂꯣꯌꯥ ꯅꯠꯇꯅ ꯂꯩꯇ꯭ꯔꯦꯅ ꯈꯟꯖꯔꯦ꯫ ꯏꯅꯤꯡꯊꯧ ꯂꯣꯌꯥꯅ ꯌꯥꯏꯐꯔꯦ! ꯑꯃꯅ ꯑꯃꯨꯛ, ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯏꯅꯤꯡꯊꯧ ꯂꯣꯌꯥꯅ ꯀꯣꯏꯆꯦꯜ ꯆꯦꯟꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯀꯟꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯑꯆꯥꯟꯕꯗꯤ ꯂꯝ ꯀꯣꯏꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯒ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯣꯌꯥꯅ ꯌꯥꯏꯐꯔꯦ! ꯃꯌꯥꯝ ꯍꯧꯅ ꯂꯥꯎꯁꯦ! ꯏꯅꯤꯡꯊꯧ ꯂꯣꯌꯥꯅ ꯌꯥꯏꯐꯔꯦ! ꯇꯥꯆꯧ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯪ ꯇꯥꯆꯧꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯒ ꯀꯣꯔꯣꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯦꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯐꯝꯅꯥꯏꯕꯁꯤꯡꯗ ꯃꯣꯏ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯑꯇꯩꯗꯣ ꯂꯣꯌꯥꯒꯤ ꯃꯤꯆꯪꯗ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯅꯝꯕꯅꯁꯨ ꯂꯣꯌꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯂꯣꯌꯥꯒ ꯃꯃꯥꯇꯣꯟꯒꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯐꯥꯎ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯗꯕ, ꯃꯁꯥꯒꯤꯗ ꯈꯟꯕ, ꯂꯩꯕꯥꯛꯀꯤ ꯈꯟꯗꯕ ꯏꯌꯥꯝꯕ ꯃꯥꯟꯕꯁꯦ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯂꯪꯁꯤꯜꯂꯨꯍꯦ! ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯃꯥꯟꯕꯤꯁꯤꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯪꯁꯤꯟꯈꯣ꯫ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯅ ꯑꯀꯤꯕ ꯂꯩꯇꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯅꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯕꯨ, ꯅꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯥ, ꯃꯌꯥꯁꯦ ꯍꯥꯟꯅ ꯊꯨꯗꯦꯛꯎꯍꯦ! ꯇꯥꯆꯧ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯇꯥꯆꯧ꯫ ꯁꯤꯗꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯨꯁꯦ꯫ ꯀꯣꯔꯣꯕꯒꯤ ꯄꯥꯝꯖꯕꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯅꯦ ꯐꯠꯇꯕ ꯅꯤꯡꯊꯕ ꯍꯧꯔꯛꯀꯦ꯫ ꯏꯃꯥꯇꯣꯟ, ꯂꯣꯌꯥ, ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ, ꯐꯝꯅꯥꯏꯕ ꯃꯣꯏꯁꯤꯡ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯌꯦꯜꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯍꯥꯏꯍꯜꯂꯛꯎ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯗꯤ ꯃꯣꯏ ꯃꯌꯥꯝꯗ ꯁꯅꯥꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯅꯅꯤꯅꯦ ꯃꯣꯏꯒꯤ ꯃꯔꯛꯇ ꯋꯥꯔꯧꯅꯕ ꯌꯥꯎꯔꯤꯕꯁꯦ꯫ ꯂꯣꯌꯥꯅ, ꯑꯁꯦꯡꯕ꯭ꯔꯅꯦ? ꯁꯅꯥꯗꯤ ꯆꯞ ꯃꯥꯟꯅꯅ ꯄꯤꯗꯕ꯭ꯔꯅꯦ ꯅꯣꯏꯗ? ꯏꯃꯥꯒ ꯑꯩꯒꯅ ꯁꯅꯥ ꯆꯞ ꯃꯥꯟꯅꯅ? ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯃꯥꯇꯣꯟꯅ, ꯍꯥꯏ ꯑꯄꯪꯕ ꯁꯥ! ꯃꯥꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅꯦ! ꯃꯥ ꯍꯥꯟꯅ ꯐꯥꯎꯅꯦ! ꯃꯁꯦ ꯅꯤꯡꯊꯧ ꯂꯣꯌꯥꯒꯤ ꯌꯥꯊꯪꯅꯤꯅꯦ! ꯂꯥꯟꯃꯤꯁꯤꯡ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯂꯥꯛꯑꯣꯍꯩ! ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯀꯦ ꯇꯧꯔꯒꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯀꯣꯔꯣꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯊꯦꯛꯄꯒꯨꯝꯅꯁꯨ ꯊꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯐꯕ ꯑꯆꯨꯝꯕ ꯄꯥꯟꯕ ꯂꯥꯟꯃꯤ ꯈꯔꯒ ꯐꯝꯅꯥꯏꯕ ꯈꯔꯗꯨꯒꯅꯁꯨ ꯀꯣꯔꯣꯕꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯐꯠꯇꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯂꯣꯌꯥꯅ, ꯑꯣꯍ, ꯁꯤ ꯌꯧꯔꯕꯗꯤ ꯆꯦꯜꯂꯁꯨ ꯁꯤꯗꯧꯔꯕ, ꯂꯩꯔꯁꯨ ꯁꯤꯗꯧꯔꯕ, ꯑꯗꯨꯅ ꯁꯤꯔꯁꯤ ꯆꯪ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯇꯥꯆꯧꯒꯤ ꯃꯕꯨꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯊꯤꯜꯂꯒꯦ꯫ ꯂꯣꯌꯥ, ꯉꯥꯏꯈꯣꯅꯦꯍꯦ! ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ! ꯑꯣ, ꯏꯆꯥꯒꯤ ꯊꯥꯡꯁꯦ ꯃꯨꯜꯂꯒ ꯏꯆꯥꯗ ꯑꯣꯏꯅ ꯊꯤꯟꯖꯤꯟꯕꯤꯔꯕꯀꯣ? ꯑꯣ, ꯏꯃꯥꯒꯤ ꯂꯣꯌꯥ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ! ꯍꯦ ꯐꯠꯇꯕ, ꯃꯃꯥ ꯑꯁꯤꯕꯒꯤ ꯃꯆꯥ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯕꯣ? ꯇꯨꯃꯤꯟꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯆꯦꯟꯁꯤꯜꯂꯛꯏꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯤꯅꯥꯏ ꯃꯥꯟꯕꯤ ꯅꯪꯅ ꯍꯦꯛꯇ ꯀꯧꯏꯗꯣ? ꯀꯧꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯗꯗꯅ ꯊꯥꯡꯁꯤꯅ ꯑꯗꯨꯝ ꯊꯤꯟꯗꯧꯔꯕꯗꯣ? ꯍꯦꯛꯇ ꯀꯧꯔꯛꯏꯗꯣ? ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯑꯣꯏꯅ ꯑꯩꯅ ꯊꯥꯡꯁꯦ ꯃꯨꯜꯂꯒ ꯆꯣꯞ ꯂꯥꯎꯅ ꯊꯤꯟꯕꯅꯤꯗꯅ꯫ ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥ! ꯍꯥ, ꯏꯕꯨꯡꯉꯣ! ꯑꯁꯨꯝꯅ ꯀꯣꯔꯣꯕꯅ ꯂꯥꯟꯃꯤ ꯀꯌꯥ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄ, ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯄ, ꯃꯉꯛ ꯊꯨꯗꯦꯛꯄꯗ ꯅꯠꯇꯅ ꯂꯣꯌꯥꯕꯨꯁꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯃꯥꯇꯣꯟꯒ ꯂꯥꯟꯃꯤ ꯈꯔꯒ ꯐꯝꯅꯥꯏꯕ ꯈꯔꯒꯗꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯣꯏꯅ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯣꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯐꯕ ꯃꯤꯁꯤꯡ ꯈꯟꯒꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯐꯝꯅꯥꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯁꯦꯝꯒꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯣꯕꯅ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ
ꯊꯥꯗꯣꯏꯒ ꯀꯣꯔꯣꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯉꯣꯜꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯆꯥꯟꯕꯒ ꯅꯤꯡꯉꯣꯜꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯆꯥꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗꯗꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯆꯦꯟꯗꯨꯅ ꯀꯣꯔꯣꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯆꯥꯟꯕꯒꯤ ꯃꯔꯝꯗ ꯈꯪꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯑꯆꯥꯟꯕꯒ ꯀꯣꯔꯣꯕꯒꯅ ꯉꯥꯛ ꯁꯦꯟꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫